Nganthoi di chak loiraga mayam charasi haina kauba lai. Makhoi gi kada changduna. Dada chak loire. Sinthoi bana. Hoi, kumage. Nganthoi su thokre. Lakshmi ga tamphaga su phamduna leirami. Sinthoi basu kumtharaktuna chanaba phamli. Nganthoi di mayam gi ora pa yengli. Sinthoi ba chak he hukpaga fulauna loina kamthorai. Nganthoi pakhatna. Dada kaidorage. Sinthoi bana. Nangbu thumje kyam hapurage. Nganthoi ngakna. Kaibo. Thumjibo sam yakbasibo kamai tawrino sibo. Nganthoi Sinthoi bagi insangdu lamaga khitang chai. Masu yauna hainadre. Adubu Nganthoi chingnana Lakshmi da yengi. Lakshmi su yenglambadagi phatnon thaki. Nganthoi na. Dada ayama pizarage. Yareda ai kya saningde. Khitang chawo lamsang lakpagi waramni. Sinthoi ba nokfe tawraga. Nang nei bidradi saroi. Ai sarukta pukhalo. Nganthoi noktuna. Makhoi anigi matau uraga Lakshmi di chak pahaibadu oire. Nganthoi da mamitu khana yengli. Nganthoi di ude magi thokpa adum tawduna lay. Mayam su mahai changnakre. Nganthoi su Sinthoi bagi chak tu pukhat pirai. Da chak. Ai kya ngangoire inbiyo law. Acha yengonai se. Chaningdre. As dada nang siwa nganglo haiba marayam tawe. Adudi inbiro dana. Nganthoi su momo noktuna Sinthoi babu chak inbiri. Yare tumnaba tawro dada waramani. Kondo hayeng oina putharo tummaje nangju. Nganthoi su hoi haiduna phamtharaba matungda kakhatuna tumi. Sinthoi ba Nganthoi gi samdu nanbiraga tapna. Thoi. Kay haige. Dada wa haige se. Sinthoi ba tapna. Aina haiba waje. Nang khaktada hainingba nate. Malem sida leiba mau khuding da hainingi. Hoi ba. Ado kay wano ba. Sinthoi ba sor sangno hodoktuna. Maitai aikhoi gidi nupi haibase yamna lui. Khongphom ama soibada ngangnage ngaktani. Adugi su maraktada mau haibase yamna lui. Magi mapuroi bagidama kathokpa ngamba thongna leigadabani. Maune di hairaga mapuroi ba leina. Atopa nupaga nungsi mari thamnaradi. Nupaduda magi pap langsin-gani. Mau oiradi irenjana singlemna imong adubo nungaina seksinna isorbu pukningda thagonaduna leigadabani. Sinthoi bana hairibadu Nganthoi di karisu khangba nate. Momo noglaga. Adugumba nupidune aina noklingise. Asuk nungsikraba ipuroi babu thadoklamnaga. Atopada yumpangi khaliba wakhalondune. Sinthoi ba nokfai tawraga. Yare potharo se warane. Aijune hayeng ayuk ngana thabak chatoine. Nganthoi tapna. Dada Kaidorage. Kaisu nate tumage. Asi hairaga Nganthoi mamaidu leithoklaga tumkhre. Mana haige khanba wadi hairamde. Sinthoi basu onthoktuna tumkhre. Somdana anidu tumdagai wari sanari. Lakshmi na photo du ulafawada tamona sula thajade haiba dubo. Tamphana adune ai sungakline. Amaga lawrje photo du. Kamaina lawdoi ba du demo. Pangi da go lai manangje ai tawgiego. Tamo lai taba tansada. Ado tampha ai sinui tamo de yam leiningi haiba. Nupaga leitradine haina dabi kaiduraba. Ai nui tamo se ai gi oidaba yade. Ichegi ningba thongnaba. Yare to moy wada kona khanase. Asumna nong manini haukre. Sinthoi basu thabak lei haiduna ayuk ngana loisili. Nganthoi Sujardeva puja loiduna changlai. Dada kaino chakam ta sararoidro. Ai thenge adunane
ꯑꯗꯣ ꯆꯥ ꯁꯦꯝꯃꯛꯀꯦ ꯉꯥꯛꯇ ꯉꯥꯏꯌꯨ ꯑꯩ ꯊꯛꯑꯔꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕ ꯑꯗꯨꯅꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯖꯥꯏꯗ ꯁꯤꯛꯄꯤꯗꯨꯅ ꯁꯤꯟꯊꯣꯏꯕꯁꯨ ꯃꯥꯒꯤ ꯊꯕꯛꯀꯤꯗꯃꯛ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥ ꯍꯦꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ ꯉꯥꯟꯊꯣꯏ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯃꯥ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛ ꯂꯣꯏꯔꯕꯣ ꯀꯅꯥꯅꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥ ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯁꯦ ꯑꯗꯨꯏ ꯁꯔꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯅꯨꯄꯥꯗꯨ ꯀꯔꯦꯝꯅꯗꯨꯅ ꯑꯩꯁꯨ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯄꯥꯟꯗꯝ ꯑꯃꯒꯤꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯀ꯭ꯔꯦꯝ ꯃꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯆꯥꯎꯅ ꯇꯝꯐꯥꯕꯨ ꯀꯧꯏ ꯇꯝꯐꯥ ꯌꯥꯝ ꯊꯨꯅ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯉꯥꯟꯊꯣꯏ ꯆꯥꯎꯅ ꯅꯣꯏ ꯅꯨꯄꯥꯅ ꯍꯛ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯈꯤꯅꯤ ꯍꯥ ꯌꯨꯝꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯌꯨꯝꯂꯣ ꯅꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯔꯤꯁꯦ ꯂꯛꯁꯃꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯅ ꯗꯗꯥꯗ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯀꯅꯥ ꯂꯥꯛꯑꯒꯦ ꯍꯥꯏꯁꯦ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏꯁꯦ ꯅꯁꯥꯅ ꯅꯨꯄꯥ ꯀꯧꯔꯒ ꯎꯅꯕꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯕ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯉꯥꯟꯊꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯔꯤ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯍꯧꯗ꯭ꯔꯦ ꯉꯥꯟꯊꯣꯏꯗꯤ ꯐꯖꯅ ꯇꯨꯝꯃꯤ ꯃꯤꯅ ꯀꯧꯕ ꯐꯥꯎꯕ ꯇꯥꯕ ꯅꯠꯇꯦ ꯇꯥꯂꯛꯇꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯉꯥꯟꯊꯣꯏꯅ ꯇꯨꯝꯂꯤꯕꯗꯨ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯇꯤꯟ ꯇꯥꯏꯅꯦ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯩ ꯑꯃꯨꯛꯁꯨ ꯉꯥꯟꯊꯣꯏ ꯈꯪꯗꯅ ꯃꯁꯥꯗꯨ ꯀꯣꯟꯁꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯃꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏ ꯑꯩꯅ ꯇꯧꯕꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯁꯤꯗꯒꯤꯗꯤ ꯍꯥ ꯑꯅꯤꯗꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯉꯥꯟꯊꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯥꯔꯛꯏ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯀꯧꯔꯛꯏ ꯍꯟꯗꯛꯇꯤ ꯉꯥꯟꯊꯣꯏ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯍꯔꯥꯎꯅ ꯑꯕꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯗꯥꯔꯣꯕꯥꯟ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯑꯕꯦꯅ ꯇꯨꯝꯃꯨꯔꯕꯣ ꯅꯪꯕꯣ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯃꯈꯣꯏꯁꯨ ꯁꯣꯐꯥꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯦ ꯅꯣꯏ ꯑꯅꯤ ꯐꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯉꯥꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯁꯦꯝꯂꯤ ꯂꯛꯁꯃꯤ ꯊꯣꯛꯂꯛꯇꯨꯅ ꯑꯕꯦꯒ ꯔꯣꯕꯔꯠꯀꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯅꯣꯏ ꯀꯅꯥꯅꯣ ꯌꯨꯝꯁꯤꯗ ꯀꯩ ꯍꯨꯔꯥꯟꯕ ꯂꯥꯛꯏꯅꯣ ꯑꯕꯦ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯂꯒ ꯂꯩ ꯑꯃꯨꯛꯁꯨ ꯅꯣꯏꯗꯅꯤ ꯍꯥꯏꯁꯦ ꯔꯣꯕꯔꯠ ꯁꯨꯛꯂꯞ ꯇꯧꯔꯒ ꯅꯪꯗꯤ ꯀꯅꯥꯅꯣ ꯂꯛꯁꯃꯤ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯩꯕꯨꯗꯤ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯈꯪꯂꯕ꯭ꯔꯥ ꯅꯍꯥꯟꯒꯩ ꯈꯪꯗ꯭ꯔꯁꯨꯅꯦ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯣ ꯔꯣꯕꯔꯠ ꯎꯁꯤꯠꯇꯅ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯎꯗꯦ ꯀꯨꯏꯗ꯭ꯔꯤꯕꯣ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯁꯨ ꯃꯥꯜꯂꯤꯅꯦ ꯊꯥꯗ ꯀꯌꯥ ꯐꯪꯒꯦ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟꯕꯣ ꯂꯛꯁꯃꯤ ꯔꯣꯕꯔꯠꯇ ꯆꯣꯡꯁꯤꯜꯂꯒ ꯅꯪꯒꯤꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯇꯝꯐꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯇꯝꯐꯥꯁꯨ ꯔꯣꯕꯔꯠꯄꯨ ꯉꯥꯎꯖꯗꯨꯅ ꯂꯩꯕꯅꯤ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯗꯥꯔꯣꯕꯥ ꯔꯣꯕꯔꯠ ꯈꯨꯝꯗꯦ ꯌꯦꯡꯗꯃꯛ ꯌꯦꯡꯉꯤ ꯇꯝꯐꯥꯅ ꯀꯩꯗꯧꯔꯒꯦ ꯗꯥꯔꯣꯕꯥ ꯔꯣꯕꯔꯠ ꯂꯛꯁꯃꯤꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯁꯤ ꯀꯅꯥꯅꯣ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ ꯔꯣꯕꯔꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯨꯝꯁꯤꯗꯁꯨ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯕ ꯅꯪꯅ ꯃꯀꯣꯛ ꯆꯥꯔꯒ ꯂꯩꯔꯤꯕꯅꯤꯅꯦ ꯌꯥꯏ ꯌꯥꯏ ꯂꯛꯁꯃꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯁꯤ ꯑꯩꯅ ꯑꯣꯏꯗꯦꯗꯣ ꯇꯥꯟꯖꯥꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯂꯛꯁꯃꯤ ꯉꯥꯟꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯥꯗꯤ ꯑꯕꯦ ꯉꯥꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯉꯥꯟꯊꯣꯏ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯂꯩꯍꯧꯕꯅꯦ ꯍꯩꯔꯒ ꯊꯛꯑꯣ ꯂꯛꯁꯃꯤ ꯁꯥꯎꯅ ꯅꯪꯁꯦ ꯀꯅꯥꯅꯣ ꯃꯧ ꯑꯣꯏꯔꯗꯤ ꯃꯧꯒꯤ ꯃꯊꯧ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯉꯥꯟꯊꯣꯏꯅ ꯇꯥꯅꯤꯡꯗꯦꯍꯦ ꯂꯛꯁꯃꯤꯅ ꯍꯣꯔꯦꯟꯗꯤ ꯂꯤꯂꯥ ꯅꯨꯡꯉꯥꯏꯅꯤ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯦꯒ ꯔꯣꯕꯥꯔꯠꯀꯁꯨ ꯆꯥꯗꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯅ ꯀꯥꯔꯛꯄꯗ ꯂꯛꯁꯃꯤꯅ ꯈꯥꯝꯗꯨꯅ "ꯇꯥꯃꯣ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ"꯫ ꯁꯤꯟꯊꯣꯏꯕꯅ "ꯀꯩ ꯋꯥꯅꯣ?" "ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦ꯫ ꯇꯥꯃꯣ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯏꯅꯝꯃꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯕꯨ ꯀꯩꯅꯣ?" "ꯀꯩꯗꯧꯔꯒꯦ?" "ꯑꯩꯕꯨꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯇꯣꯞꯅꯤꯅ ꯊꯥꯖꯔꯣꯏ, ꯍꯥꯏꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯕꯅꯦ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯍꯥꯏ ꯋꯥꯅꯦ." ꯂꯛꯁꯃꯤ ꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨ ꯎꯕꯗ ꯁꯤꯟꯊꯣꯏꯕ ꯁꯥꯎꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯊꯛꯇ ꯀꯥꯈꯤ꯫ ꯁꯤꯟꯊꯣꯏꯕ ꯀꯥꯗ ꯉꯥꯟꯊꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯥꯎꯕꯅꯁꯨ ꯃꯁꯥꯗꯨ ꯃꯩ ꯍꯧꯔꯦ꯫ ꯑꯃꯨꯛ ꯇꯣꯏꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯗꯨ ꯏꯃꯨ ꯉꯥꯡꯂꯦ꯫ ꯀꯥꯗꯨꯗ ꯀꯟꯅ ꯀꯧꯔꯤ, "ꯊꯣꯏ! ꯊꯣꯏ!" ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯅ ꯀꯧꯕꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯀꯥꯔꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯀꯥꯈꯤꯕꯗꯨ ꯂꯛꯁꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯍꯧꯏ꯫ "ꯗꯗꯥ, ꯀꯩꯗꯧꯔꯒꯦ?" ꯁꯤꯟꯊꯣꯏꯕ ꯋꯥꯒ ꯉꯥꯡꯗꯦ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯥꯟꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ "ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ!" ꯉꯥꯟꯊꯣꯏ ꯃꯃꯥꯏꯗ ꯄꯥꯏꯁꯤꯟꯖꯗꯨꯅ ꯇꯞꯅ, "ꯗꯗꯥ, ꯑꯩꯅ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯒꯦ?" ꯁꯤꯟꯊꯣꯏꯕ ꯁꯥꯎꯅ, "ꯀꯧꯔꯛꯀꯅꯨ! ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯗꯗꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ!" ꯉꯥꯟꯊꯣꯏ ꯃꯄꯤ ꯁꯤꯟꯊꯅ, "ꯗꯗꯥ, ꯑꯩꯒꯤ..." ꯋꯥꯗꯨ ꯂꯣꯏꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯁꯤꯟꯊꯣꯏꯕ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯉꯥꯟꯊꯣꯏ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯦꯞꯂꯤ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯕ ꯉꯝꯗ ꯁꯤꯟꯊꯣꯏꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯛꯁꯃꯤꯗꯤ ꯁꯤꯟꯊꯣꯏꯕꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯇꯝꯐꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩ ꯇꯧꯒꯦꯅ, ꯌꯦꯡꯉꯣꯗꯅ ꯁꯦ." ꯇꯝꯐꯥꯁꯨ ꯅꯣꯛꯂꯒ, "ꯍꯧꯔꯁꯤꯗꯅ ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯃꯊꯪ ꯃꯊꯪ." ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯟꯊꯣꯏꯗꯤ ꯀꯞꯄꯨꯕꯒꯤ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯅꯕ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯁꯔꯨꯛ ꯊꯤꯔꯝꯂꯒ ꯃꯥꯗꯤ ꯆꯥꯗꯕꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯁꯤꯟꯊꯣꯏꯕꯗꯤ ꯍꯜꯂꯛꯇꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯇꯨꯝꯗꯦ, ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯔꯤ꯫ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯤꯟꯊꯣꯏꯕꯗꯨ ꯃꯁꯥꯗꯨ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯉꯥꯟꯊꯣꯏ ꯍꯧꯒꯠꯇꯨꯅ ꯁꯤꯟꯊꯣꯏꯕꯕꯨ ꯁꯝꯃꯤ꯫ ꯁꯤꯟꯊꯣꯏꯕ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ, "ꯊꯦꯡꯒꯅꯨ ꯑꯩꯉꯣꯟꯗ, ꯇꯨꯀꯠꯆꯩ!" ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇꯨꯗ ꯇꯤꯟ ꯁꯤꯠꯂꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯁꯤꯟꯊꯣꯏꯕ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯗꯤ ꯇꯨꯝꯊꯕ ꯌꯥꯗ ꯀꯞꯂꯤ꯫ ꯀꯔꯤꯗꯤ ꯍꯥꯏꯖꯕ ꯉꯝꯒꯅꯤ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗꯦ꯫ ꯃꯥꯅ ꯀꯧꯕ ꯈꯨꯝꯗꯦ, ꯃꯥꯒꯤ ꯃꯈꯨꯠ ꯆꯥꯗꯦ꯫ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯄ ꯍꯣꯇꯦꯜꯗꯔ ꯀꯩꯅꯣ ꯊꯣꯛꯄ ꯑꯃ ꯆꯥꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩ꯫ "ꯌꯨꯝꯁꯦ ꯃꯤꯅꯥꯏ ꯑꯃ ꯂꯩ ꯂꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ, ꯑꯁꯨꯛ ꯆꯥꯏꯕ?" ꯃꯈꯥꯗꯒꯤ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜꯅꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯛꯁꯃꯤ ꯎꯁꯤꯠꯇꯅ, "ꯑꯍꯣ, ꯅꯪ ꯅꯁꯥꯁꯦ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤꯀꯣ?" ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ, ꯃꯥꯅ ꯊꯣꯛꯄꯅꯤ ꯇꯧꯔꯤꯕ꯫ "ꯍꯦ, ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯦ." ꯉꯥꯟꯊꯣꯏ ꯑꯃꯨꯛꯀꯁꯨ ꯈꯨꯝꯂꯝꯗꯕꯤ ꯆꯠꯈꯤ꯫ ꯅꯣꯡꯃ ꯉꯥꯟꯊꯣꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯂꯛꯏ꯫ ꯃꯁꯥꯗꯨ ꯂꯥꯏꯍꯧ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯦ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯂꯩꯇꯦ꯫ ꯁꯦꯟ ꯊꯣꯛꯇꯕꯅ ꯃꯈꯨꯠꯇ ꯂꯨꯄꯥ ꯑꯃ ꯐꯥꯎꯁꯨ ꯂꯩꯇꯦ꯫ ꯁꯤꯟꯊꯣꯏꯕꯗ ꯄꯤꯌꯨ ꯍꯥꯏꯒꯗꯕꯁꯨ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯕꯅ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯒꯨꯂꯤꯗꯤ ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯍꯧ ꯇꯧꯔꯕꯁꯨ ꯃꯁꯥꯅ ꯉꯝꯅꯕ ꯇꯧꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯒꯨꯂꯤ ꯑꯃ ꯁꯣꯠꯇꯨꯅ ꯆꯥꯔꯦ꯫ ꯈꯔ ꯃꯈꯩꯗꯤ ꯍꯜꯂꯦ, ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅꯗꯤ ꯐꯕ ꯅꯠꯇꯦ꯫
ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯦ ꯂꯛꯁꯃꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯀꯔꯤꯅꯣ ꯆꯥꯛꯁꯤ ꯀꯅꯥꯅ ꯊꯣꯡꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯛꯁꯃꯤ ꯀꯥꯗ ꯆꯪꯂꯛꯏ ꯉꯥꯟꯊꯣꯏ ꯇꯨꯝꯗꯨꯅ ꯂꯩꯕ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯁꯨ ꯄꯥꯏꯔꯒ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ ꯉꯥꯟꯊꯣꯏ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯅꯄꯥꯗꯧ ꯂꯩꯕ꯭ꯔꯣ ꯅꯪ ꯆꯥꯛꯁꯤꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯊꯣꯡꯗꯧꯔꯤꯒꯦ ꯉꯥꯟꯊꯣꯏꯅ ꯂꯛꯁꯃꯤ ꯏꯅꯝꯃ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯈꯔ ꯊꯣꯡꯉꯣ ꯀꯔꯤ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒꯦ ꯍꯥ ꯉꯥꯟꯊꯣꯏꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯁꯤꯟꯊꯣꯏꯕ ꯆꯪꯂꯛꯄꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯁꯤꯟꯊꯣꯏꯕꯅ ꯂꯛꯁꯃꯤ ꯇꯝꯐꯥꯗꯨ ꯆꯥꯡꯃꯩ ꯊꯥꯒꯠꯂꯣ ꯍꯥꯏꯌꯨꯅꯦ ꯂꯛꯁꯃꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯥꯅꯤꯌꯦ ꯇꯥꯃꯣ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯍꯟꯒꯦ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯛꯁꯃꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯅꯣꯏ ꯑꯗꯨꯝ ꯊꯣꯡꯉꯣ ꯂꯛꯁꯃꯤ ꯉꯥꯟꯊꯣꯏꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣꯅ ꯆꯥꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯇꯥꯃꯣ ꯉꯥꯟꯊꯣꯏ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯂꯣꯟ ꯊꯣꯛꯂꯕꯁꯨ ꯊꯣꯛꯇꯕꯒ ꯄꯥꯡꯈꯛꯅꯤ ꯃꯥꯒꯤ ꯃꯈꯨꯠ ꯃꯄꯨꯔꯣꯏꯕꯅ ꯆꯥꯕꯤꯗꯕꯁꯤꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯆꯥꯄꯣꯠꯇꯨ ꯆꯥꯔꯒ ꯒꯨꯂꯤꯗꯨ ꯑꯃꯨꯛ ꯆꯥꯁꯤꯟꯅꯤ ꯉꯥꯟꯊꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯁꯤꯟꯊꯣꯏꯕ ꯆꯥꯛ ꯆꯥꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯈ꯭ꯔꯦ ꯉꯥꯟꯊꯣꯏꯗꯤ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯥꯗꯨ ꯈꯔ ꯐꯔꯕꯁꯨ ꯍꯟꯗ꯭ꯔꯤ ꯁꯣꯝꯗꯅ ꯑꯕꯦ ꯔꯣꯕꯥꯔꯠꯀ ꯅꯨꯡꯁꯤꯅꯈꯤꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯕꯥꯔꯠꯅ ꯑꯕꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯇꯝꯗꯤ ꯆꯥꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯕꯦꯅ ꯋꯥꯠꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯔꯟ ꯇꯧꯅꯨꯀꯣ ꯑꯩꯒꯤ ꯈꯔ ꯈꯜꯂꯨ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯗꯥ ꯁꯤꯟꯊꯣꯏꯕꯗ ꯀꯣꯜ ꯇꯧ ꯍꯌꯦꯡ ꯉꯥꯟꯊꯣꯏꯒ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯌꯦꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯇꯧ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯤ ꯌꯦꯠꯄ ꯌꯥꯝ ꯄꯥꯝꯕ꯭ꯔꯣꯅ ꯀꯨꯏꯔꯦ ꯊꯣꯏ ꯎꯗꯕ ꯃꯌꯨꯝ ꯆꯠꯂꯨꯁꯦ ꯁꯪꯗ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒ ꯑꯗꯨꯕꯨ ꯗꯥ ꯁꯤꯟꯊꯣꯏꯕꯗꯨꯕꯨ ꯈꯪꯗꯖꯥꯠꯂꯣ ꯑꯩꯁꯨ ꯅꯍꯥꯟꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦꯅ ꯃꯣꯏ ꯏꯃꯨꯡꯗꯨꯕꯨ ꯉꯥꯎꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯕꯨ ꯊꯝꯃꯤꯗꯨꯕꯣ ꯌꯥꯔꯦꯍꯦ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯥꯟꯅꯁꯤꯕ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯖꯦꯝꯁ ꯕꯣꯔꯗꯤꯡꯗ ꯆꯪꯗꯣꯔꯦ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯇꯝꯐꯥꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟ ꯗꯗꯥ ꯂꯥꯛꯑꯒ ꯑꯝꯇ ꯍꯥꯏꯌꯨꯀꯣ ꯉꯝꯃꯣꯏ ꯍꯥꯏꯅꯖꯧ ꯅꯣꯏ ꯅꯠꯇꯅ ꯌꯥꯎꯒꯤ ꯊꯕꯛ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯉꯥꯟꯊꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯌꯧꯕꯗ ꯖꯦꯝꯁ ꯍꯔꯥꯎꯅ ꯃꯆꯦ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯏ ꯖꯦꯝꯁꯅ ꯆꯦ ꯑꯌꯨꯛꯇ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯉꯥꯟꯊꯣꯏꯅ ꯌꯥꯗ ꯇꯧꯔꯤꯅꯦ ꯕꯤꯃꯣꯜꯅ ꯀꯅꯥꯒ ꯂꯥꯛꯀꯦ ꯅꯪꯕꯣ ꯗꯗꯥꯅ ꯊꯤꯜꯂꯝꯕꯅꯦ ꯐꯔꯦ ꯃꯥꯁꯨ ꯄꯨꯂꯞ ꯆꯪꯂꯛꯑꯗꯤ ꯐꯒꯗꯕ ꯊꯕꯛ ꯑꯆꯤꯟꯕꯒ ꯂꯩꯍꯧꯕ꯭ꯔꯣ ꯃꯥꯕꯣ ꯍꯣꯏ ꯈꯔ ꯂꯩꯍꯧꯋꯦ ꯂꯥꯛꯑꯣ ꯆꯪꯂꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯃꯨꯡꯗ ꯉꯥꯟꯊꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯣꯐꯥꯗ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯉꯥꯟꯊꯣꯏꯅ ꯕꯥꯆꯧ ꯑꯕꯤꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯣꯏ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯏꯕꯨꯡꯉꯣ ꯂꯥꯛꯇꯣꯏꯔꯣ ꯉꯥꯟꯊꯣꯏ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ ꯂꯩ ꯕꯤꯃꯣꯜ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯥꯟꯊꯣꯏ ꯐꯠ ꯈꯨꯝꯖꯤꯜꯂꯛꯏ ꯃꯥ ꯂꯥꯛꯀꯅꯤꯌꯦ ꯕꯥꯆꯧ ꯐꯔꯦ ꯆꯠꯂꯨꯔꯣ ꯉꯥꯟꯊꯣꯏꯁꯨ ꯖꯦꯝꯁꯀ ꯑꯕꯦꯍꯣꯏꯗ ꯆꯠꯂꯤ ꯒꯦꯠ ꯀꯥꯟꯁꯤꯜꯂꯛꯄꯗ ꯇꯨꯡꯗꯒꯤ ꯉꯥꯟꯊꯣꯏ ꯇꯨꯡꯗ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯀꯤꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯐꯥꯎꯏ ꯈꯨꯝꯂꯝꯗꯅ ꯑꯗꯨꯝ ꯆꯪꯈꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯉꯥꯟꯊꯣꯏꯁꯨ ꯆꯞ ꯂꯦꯞꯄꯤ ꯂꯨꯡꯂꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯅꯪꯒꯤ ꯌꯨꯝ ꯊꯤꯔꯛꯈꯤꯕꯅꯤ ꯉꯥꯟꯊꯣꯏꯅ ꯑꯩꯅ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯊꯤꯔꯤꯕ ꯂꯨꯡꯂꯤꯟꯅ ꯃꯔꯝꯗꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯉꯥꯟꯊꯣꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯁꯨ ꯈꯪꯉꯤ
ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯔꯣꯏꯕꯅ ꯌꯥꯗꯦ ꯃꯥꯅ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯟꯗꯦ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯌꯦꯠꯂꯤꯅꯣ ꯑꯩ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯃꯇꯝ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯆꯪꯈꯤ ꯑꯕꯦꯒ ꯆꯥꯒ ꯊꯛꯇꯅ ꯑꯆꯥꯄꯣꯠ ꯆꯥꯗꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯑꯕꯦꯅ ꯑꯗꯣ ꯉꯥꯟꯊꯣꯏ ꯗꯥ ꯁꯤꯟꯊꯣꯏꯕꯁꯦ ꯌꯥꯝ ꯐꯩꯀꯣ ꯅꯪꯒꯤꯗꯃꯛꯇꯗꯤ ꯃꯥꯁꯦ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯦ ꯉꯥꯟꯊꯣꯏ ꯃꯤꯠꯀꯤ ꯄꯤ ꯏꯍꯧꯔꯛꯏ ꯑꯗꯨꯕꯨ ꯖꯦꯝꯁꯀ ꯑꯕꯦꯒ ꯎꯈꯤꯅꯤ ꯈꯟꯅ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ ꯅꯣꯛꯁꯤꯟꯅꯔꯒ ꯑꯇꯩ ꯂꯩꯔꯤꯁꯦ ꯅꯪ ꯂꯨꯍꯣꯡꯕ ꯀꯔꯝ ꯀꯥꯟꯗꯅꯣ ꯀꯨꯏꯗ꯭ꯔꯦ ꯑꯗꯣ ꯅꯣꯏ ꯑꯅꯤꯃꯛ ꯂꯥꯛꯎꯀꯣ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯉꯤ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯑꯕꯦꯅ ꯉꯥꯟꯊꯣꯏꯕꯨ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯖꯦꯝꯁꯅ ꯏꯆꯦ ꯏꯕꯥꯏꯅ ꯅꯪꯉꯣꯟꯗ ꯂꯨꯅ ꯇꯧꯗꯕ꯭ꯔꯥ ꯉꯥꯟꯊꯣꯏ ꯅꯣꯛꯁꯤꯟꯅꯔꯒ ꯀꯔꯤꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯇꯧꯏꯅ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅꯣ ꯑꯩꯅ ꯆꯤꯡꯗ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯄꯅꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯦ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯁꯨꯝ ꯂꯥꯛꯏ ꯒꯦꯠꯇ ꯒꯥꯔꯤ ꯑꯃ ꯈꯥꯝꯕꯗꯨ ꯎꯕꯗ ꯉꯥꯟꯊꯣꯏ ꯈꯧꯇꯛ ꯆꯥꯏ ꯇꯞꯅ ꯑꯗꯨꯝ ꯆꯪꯂꯛꯏ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯣ ꯉꯥꯟꯊꯣꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯤꯟꯊꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯖꯩ ꯖꯦꯝꯁꯅ ꯏꯕꯥꯏ ꯆꯪꯂꯣ ꯏꯃꯨꯡꯗ ꯁꯤꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯂꯔꯣꯏꯒꯦ ꯊꯦꯡꯉꯦ ꯆꯦꯆꯦ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯖꯅꯤ ꯁꯤꯟꯊꯣꯏꯕ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ 500 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯀꯩꯀꯩꯅꯣ ꯂꯩꯔꯒ ꯆꯥꯎꯀꯣ ꯌꯥꯔꯅꯤꯌꯦ ꯏꯕꯥꯏ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯗꯨꯒ ꯆꯦꯆꯦꯗꯣ ꯏꯕꯥꯏ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯕꯥꯏ ꯉꯥꯟꯊꯣꯏꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯃꯥꯡꯗ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯂꯛꯁꯃꯤ ꯐꯝꯂꯒ ꯂꯩ ꯀꯩꯅꯣ ꯁꯤꯗ ꯇꯣꯡꯕꯗꯤ ꯌꯥꯔꯔꯣꯏꯌꯦ ꯃꯅꯤꯡꯗ ꯆꯠꯂꯣ ꯃꯅꯤꯡꯗ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯐꯝꯈ꯭ꯔꯦ